ꯁꯣꯏꯔꯕꯀꯥꯗ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯕꯀꯥꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯥꯡꯖꯧ ꯁꯦꯝꯅ ꯄꯨꯅꯦꯝꯖꯔꯤ ꯃꯊꯪꯁꯤꯗꯤ ꯂꯛꯁꯃꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗꯒꯤ ꯊꯧꯒꯜ ꯖꯒꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯊꯨꯡꯂꯔꯦ ꯊꯧꯒꯜ ꯖꯒꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯕ ꯑꯃꯁꯨꯡ ꯇꯝꯕꯤꯒꯗꯕꯤ ꯃꯌꯥꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤꯒ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯊꯧꯒꯜ ꯖꯒꯣꯏ ꯑꯣꯏꯅ ꯊꯨꯡꯖꯔꯤ ꯑꯗꯨꯅ ꯂꯛꯁꯃꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯛꯁꯃꯤꯕꯨ ꯑꯃꯨꯛꯇꯪ ꯂꯩꯃꯝꯗ ꯀꯧꯊꯣꯛꯆꯒꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯂꯝꯗ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯕ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯁꯤꯒꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡ ꯌꯥꯝꯅ ꯇꯊꯤꯅ ꯆꯥꯎꯅ ꯄꯥꯛꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯖꯤꯛꯇꯪ ꯌꯨꯝꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯇꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯗꯨꯅ ꯌꯨꯝꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯦꯕꯦꯝꯃꯅ ꯂꯛꯁꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯑꯍꯧꯕ ꯑꯃꯇꯪ ꯐꯨꯃꯤꯟꯅꯁꯤ ꯂꯛꯁꯃꯤꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤꯗꯤ ꯊꯧꯒꯜ ꯖꯒꯣꯏ ꯎꯠꯄꯤꯅꯕ ꯑꯩꯈꯣꯏ Oh
खुदुर तबजगे लक्ष्मी डांस एकेडमी Lam ta thagi au sangatia Salam
ꯂꯧꯁꯟꯕ ꯂꯣꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨ ꯖꯒꯣꯏ ꯂꯥꯏꯃꯥꯡꯗ ꯀꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗꯤ ꯂꯩꯕꯤꯔꯣ ꯃꯊꯪꯗꯤ ꯀꯧꯊꯣꯛꯆꯔꯛꯀꯦ ꯂꯥꯏꯕꯨ ꯖꯒꯣꯏ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯖꯒꯣꯏ ꯔꯤꯍꯔꯁꯦꯜ ꯀ ꯇꯧꯖꯗꯨꯅ ꯃꯌꯥꯝꯗ ꯏꯟ ꯍꯨꯟꯕ ꯑꯃꯁꯨꯡ ꯉꯥ ꯀꯃꯥꯏ ꯐꯥꯅꯤ ꯍꯥꯏꯕꯒꯤ ꯖꯒꯣꯏ ꯈꯨꯊꯦꯡ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯠꯆꯒꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯊꯃꯣꯏ ꯐꯥꯗꯕꯤꯗꯨꯅ ꯂꯥꯏꯕꯨ ꯖꯒꯣꯏꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ Laibu Zagoi hautoreh na masanupana background music kirim. Untuk orang saya ni.
अखोई जमाई ने हेली अखोई जमाई ने हेली मन गए चले चंगी के मुझे हमने तो जमाना फांसी नहीं करिए फांसी दो पैसा फतरगा खुरम बतवाkan जोबिर गति खुरम बजा अग्नि कोई मुंह में लाए ना 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 पानी दूर है हाँ दे दे ना 어디다? 어디다? 오늘 좀 잘려봐. Mama sudah naik tu. Ingat tak lagi mai tu ni kuai ni. 거기 이한 오빠는 가지지 공이 했니? 두 시간 맞잡자가 그만 또 오니 뭐? 야 들어. 그만 그지 안 들어. 세 엄마 가는 바비라 뭐노 세 가보 가고 세다고 안 먹고 할게 아, 이제 뭐 맞다. 내 줄대가 말이야. 줄대가 말이야. 아이래. 미대기. 미대기 뭐네 그래 아이가 봐봐. 그 아니 걸라 그래. 아무 걸라 그래. 전문이가 서리가 걸라 그래. 맞아 그때 보고 보시면 진짜가. 너희 딸이 기와리. 내가 옛날에 그래 그래 그래. Mới đây đi đâu được? Mana ni? Mana ibu ni? Mana ni?